Allah ki Rasul sallallahu alaihi wasallam gi mathakta darud sharif thaba haibadi darud sonba asi ekhoigi tangai fadraba ithawa mane karigino haibada Allah ki Rasul sallallahu alaihi wasallam na ekhoigi damakta tawbiramba mayam adugi lamandu ekhoina punsi chuppa singba ngamnaroidaba adugumlaba ihsan ne Allah masamaksu huzur akram sallallahu alaihi wasallam gi mathakta rahmat amadi salam peshtawi sidagi ekhoina khangba ngamle madudi Allah ki Nabi sallallahu alaihi wasallam gi mathakta darud thaba hadasi kayam matik magun laibano Allah ki hukum ne Allah taala na hukum tawriya sumna tasengnamak Allah amasung mahak ki farishta singna pagambar gi mathakta rahmat thabi he iman puraklaba miyoi sing nakhoisu pagambar ibungogi mathakta darud thaw amasung salam peshtaw huzur akram sallallahu alaihi wasallam na haidok piramme aigi thakta darud yamna thaba asina dunya amasung akhirat ki khudong thigadaba khuding dagi kaithopigani Hazrat Abu Darda radhiyallahu ta'ala anhu na huzur akram sallallahu alaihi wasallam gi sanaya thangama naqal tawriya sumna huzur akram sallallahu alaihi wasallam na haidok piramme erai numitta darud yamna aigi thakta solo maramdi numit asi yamna barkat chenba numitni kanagumba amana aingonda darud hek darud tharakpaga khudakta aigi nakta puragi matamaduda aina hangacha ya Rasulullah sallallahu alaihi wasallam nahakna lai khidraba matung dasu khudakta darud asi nanakta yaugadrahan huzur akram sallallahu alaihi wasallam na takbira i aina lai khidraba matung dasu yaugani hadisa madala huzur akram sallallahu alaihi wasallam na haidok pirami taseng namak qayamat ki numitta khwaidagi hena aiga nak arugdaba midi aingonda khwaidagi hena darud thariba miyaduni Hazrat Abu Hurairah radhiyallahu ta'ala anhu na hai huzur akram sallallahu alaihi wasallam na haidok pirami aingonda darud thaba sina ulsirat ki lambida nur oigani kana gumbana irai numitta aingonda darud marifurak tharabadi mahaki jahi marfugi guna Allah na kopigani Allama Sakhawi rahmatullah alayna huzur akram sallallahu alaihi wasallam gi ya thangama asumna naqal tawri tikana gumba amana aigi thakta darud amuktang tharabadi Allah na mahaki mathakta rahmat tararak thabigani Allah na ikhoy khudin makpu Allah gi Nabi sallallahu alaihi wasallam gi mathakta darud toina thabang magi Allah na pangal pina biwaisan